ngasiಗೆ thotok wari asidi tabada yamna angakpa amadi thajadaba thotok amani police oiriba aduga mahaki mapasu police retire oiraba yum amada police amabo yam laina police adugi loina biga halamgi bagi thotok wari ni wari asi taminaduna matau karamna thokipano haiba mayam puna khangminasi thotok asi Madhya Pradesh ki commercial capital ni hairiba mafam Indore da thokibani Aerodrome Police Station konba mafam Sota Bagar Road ta Leibaruk Maninagar gi mafam da yum asi leiribani chahi nifu manga suraba Jyoti Prasad Sharma mahake loinabi Nilam chahi nifu humdoi machanupa ahan chahi 19 aduga chahi 13 machanupi amaga leibani yum aduga thangnana Jyoti Prasad Sharma gi mapa Hari Prasad Sharma amadi mama Sri Devi Sharma leirami makoigi yum tongan tongan leijarabasu chakti puna thongduna puna chaminarami Jyoti Prasad Sharma gi nupi Nilamna ayuki breakfast lunch dinner loinamak matam chana thinmidona pije pithak tawrami Jyoti gi mapa Hari Prasad asi DSP Deputy Superintendent of Police oina thabak tawrami mahaki machanupi mari aduga machanupa ani leirami Jyoti Prasad na ahalni Jyoti Prasad Sharma gi hairagadi mahakna Madhya Pradesh ki Police SAF State Armed Force ki 15 Battalion da constable ki thabak tawduna leibani aduga mahaki nupi Nilamna housewife oina leibani aduga machanupa ahal asina Dehradun da leiba mamagi mapu thokpa amagi yumda leiraga army school da tambani chahi 13 ki machanupi asina mama mapaga puna leiduna Indore gi Kendra Vidyalaya da class 10 tamlibani makoina leiriba yum adugi mathakta ren su sandoklami ren adu da leiriba miyoising adudi chahi yamna kuina leireklaba miyoini Jyoti khuigi imung amadona yam nungsi chanana leiminarami aduga Jyoti ki manaunipa asi engineer ni makoigi family ga punna Delhi da leibani makoigi imung asi sel thum wataba middle class family ama oijarabasu nungaiba imung amadi oirami aduga lekai gi miyoisingasu phajana nungsi chanana loinarami lekai adugi miyoisingna hairakpada Jyoti Nilam amadi machanupiga nuti numit khudingi ayuk anganmada lekai adoida walking chatlabi makoigi yumda huisu loirami hui adubasu makoina chatpa matamda puthoktuna chatlami makoigi imung asi sel thumgi awatpa leitrabasu marang marakta marai tawnaba khatnaba kharadi tawrami masina maram oiraga yamna chawna khana chainaba adumakti tawba nate hariba asidi yum ama palagadi ngahek marai tawnaba ngangnaba haibasidi mahausani asumna 2020 gi chahi laklami covid na maram oiraga lockdown laklabi business thabak thoram loinamak leblami adu police ki thabak tadi hena chenba ama oirami aduga matam adudadi doctor singi thabak su hena chilamgani haina khanje lockdown laibana maram oiraga machanapa risap su Dehradun dagi Indore da laktuna leirami mahakna mapu mapoka yamna hena nungsiba luinaba ama oirami marak marakta mapu mapo hoige yumda tumba tawrami media report amagi matung ina Jyoti Prasad asi yu thaklaga yumda wa kana kana ngangba law khongba tawrami lekai gi miyoising amadi makoigi mathakta leiriba yumgi miyoising nasu tarami adubu kona yugi nisa hangraba matungdadi hanagi punsida amuk hanjilaktuna punne leminarami Jyoti Prasad Sharma na police thabak tawba adu khaknatana hojiki matamdadi ayamana yum khudingi CCTV camera su install tawnare asumna Jyoti Sharma gi yumdasu manung amadi mapanda CCTV camera thamlami masina huran chinthi tawbada kanana tawribano haiba khangma ngamgadoribani asumna 17 December 2020 laklami haiba numin asi sagolsen numini Jyoti machanupa risapna mabu mapo khoigi yumda tumlami asumna nongalakpada hawatuna magi thabak tawba horami makoina thabak loiraga makoigi breakfast tawnaba mamong nupina purakpa ngairami adubu pung 9 dagi 9 makhai taraba phawba mamong nupina makoigi ni haina cha amadi breakfast purakpa leiramdi Jyoti gi imung asi ayu anganmadagi yum asida miyoi kana amata uramdi tumba hoganadriba amagom ijek chikna leirami asumna pung 9 makhai taraba phawba laktaba aduda kari tawraba jano haiduna Jyoti gi mama Sri Devi na Jyoti gi yumda yengba laklami Mama Sri Devi na machanupa gi yumda yawrami machanupa gi yum asigi ahanma gate asi collapsible gi gate oina pali collapsible gate adu hanglaga changma matamda thong ani lei thong amana makoigi main door ni aduga amana mathata ka hatpagi thong ni mahaki mamana lakpa matamda collapsible gate aduda makoigi hui amasu chena punduna thamlami adubu hairiba hui asi hana mamangdedi mathaki kada adum thambani
ꯖꯣꯏꯇꯤꯒꯤ ꯃꯃꯥꯅ ꯀꯥꯈꯠꯇꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯣꯡ ꯍꯥꯡꯂꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯡ ꯍꯥꯡꯅꯕ ꯀꯧꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯂꯛꯇꯕꯗꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯁꯨꯅꯨꯄꯥ ꯔꯤꯁꯞꯇ ꯅꯪꯒꯤ ꯃꯃꯥ ꯕꯕꯥ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯀꯧꯔꯕꯁꯨ ꯇꯥꯗꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯤꯁꯞꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯣꯡ ꯃꯊꯛꯂꯣꯝꯗ ꯈꯔ ꯑꯍꯣꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯣꯕ ꯑꯗꯨꯗ ꯔꯤꯁꯞꯅ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯕ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯔꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯇꯥꯕꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯂꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯃꯈꯥꯗꯅ ꯖꯣꯏꯇꯤ ꯄ꯭ꯔꯁꯥꯗꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯋꯥꯜꯁꯤꯡ ꯑꯗꯨꯗ ꯏ ꯉꯥꯛꯇ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯁꯞꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯥꯝꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯔꯦꯟꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯦꯔꯣꯗ꯭ꯔꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯇꯤ ꯄ꯭ꯔꯁꯥꯗ ꯑꯃꯗꯤ ꯅꯤꯂꯝꯒꯤ ꯍꯛꯆꯥꯡꯗ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯈꯤꯕ ꯑꯃꯗꯤ ꯂꯦꯟꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯑꯆꯧ ꯑꯁꯥꯡꯁꯨ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯏꯃꯨꯡꯗ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯠꯂꯝꯕ ꯑꯁꯤꯅ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯥꯎ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯖꯣꯏꯇꯤ ꯄ꯭ꯔꯁꯥꯗ ꯑꯃꯗꯤ ꯆꯍꯤ 13 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯐꯪꯈ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗ꯭ꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯅ ꯏꯕꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯝꯃꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ, ꯍꯤꯌꯔ ꯁꯦꯝꯄꯜ ꯃꯌꯥꯝ ꯑꯗꯨ ꯂꯧꯈꯠꯄꯗ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯕ ꯊꯕꯛꯇꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯖꯣꯏꯇꯤ ꯄ꯭ꯔꯁꯥꯗ ꯁꯔꯃ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯥ ꯃꯎ ꯐꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯉꯣꯟꯗ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯂꯥꯟꯗꯥꯕꯗꯤ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯄꯨꯈꯤꯕꯅꯣ, ꯃꯍꯥꯛꯄꯨ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯝ ꯁꯦꯝꯗꯨꯅ ꯊꯤꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯒꯠꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ ꯊꯝꯕ ꯑꯗꯨꯁꯨ ꯂꯩꯔꯝꯈꯤꯗꯦ ꯑꯗꯨꯒ ꯁꯅꯥ ꯈꯔꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯁꯤꯡ ꯑꯗꯨꯗꯤ ꯑꯔꯨꯞꯄ ꯁꯅꯥ ꯉꯥꯛꯇꯅꯤ, ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯀꯥ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯃꯣꯕꯥꯏꯜ ꯐꯣꯟ 2 ꯐꯪꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯤꯕꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯁꯨ ꯐꯪꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯐꯣꯟ 3 ꯐꯪꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯃꯥ, ꯃꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕ ꯑꯁꯤ ꯐꯣꯟꯒꯤ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯊꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗꯤ ꯌꯨꯝꯗ ꯂꯩꯔꯝꯈꯤꯕ ꯑꯁꯤꯅ ꯄꯨꯂꯤꯁꯇ ꯃꯇꯧ ꯀꯔꯝꯅ ꯊꯤꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯇ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯊꯝꯂꯤꯕ CCTV ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯌꯦꯡꯂꯕꯗꯤ ꯈꯪꯂꯒꯅꯤ ꯈꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯊꯥꯔꯝꯈꯤꯗꯦ, ꯑꯣꯟ ꯇꯧꯔꯝꯈꯤꯗꯦ꯫ ꯔꯤꯁꯞꯇ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯑꯣꯐ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯔꯤꯁꯞꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯑꯁꯤ ꯑꯣꯟ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯣꯐ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯑꯣꯟ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯐꯨꯇꯦꯖꯁꯤꯡ ꯆꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯁꯤꯁꯇꯦꯝ ꯑꯗꯨ ꯄꯥꯁꯋꯥꯔꯗ ꯂꯩꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯡꯕ ꯌꯥꯔꯝꯈꯤꯗꯦ ꯑꯗꯨꯒ ꯄꯥꯁꯋꯥꯔꯗ ꯑꯁꯤꯁꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯗ ꯀꯦꯂꯦꯟꯗꯔ ꯑꯃꯗ ꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ 15 ꯗꯤꯁꯦꯝꯕꯔꯒꯤ ꯐꯨꯇꯦꯖ ꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯒꯤ ꯐꯨꯇꯦꯖꯁꯤꯡꯗꯤ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯑꯁꯤꯅ 17 ꯗꯤꯁꯦꯝꯕꯔꯗꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯅꯨꯃꯤꯠ 2 ꯋꯥꯠꯂꯤꯉꯩꯗ ꯀꯦꯃꯦꯔꯥ ꯑꯁꯤ ꯑꯣꯐ ꯊꯝꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯌꯨꯝꯒꯤ CCTV ꯐꯨꯇꯦꯖ ꯐꯪꯗꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯝꯂꯤꯕ CCTV ꯐꯨꯇꯦꯖꯁꯤꯡ ꯌꯦꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ CCTV ꯀꯦꯃꯦꯔꯥ 100ꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯃꯌꯥꯝꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ 17 ꯗꯤꯁꯦꯝꯕꯔꯒꯤ ꯑꯌꯨꯛ ꯄꯨꯡ 4:05ꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯔꯦꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯔꯤ ꯈꯪꯕ ꯂꯩ? ꯅꯈꯣꯏꯅ ꯃꯤꯑꯣꯏ ꯀꯅꯥꯗ ꯆꯤꯡꯅꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫
पुलिस की मथक्तसु प्रेशर यामना लेरमी असमना थौदोक असी अथुबा मतमदा सॉल्व तौनबा हाइदुना मियोय खरदा हंगमा मतमदा ज्योति प्रसाद शर्मागा नुपा मचा अमगा खर खनबा तौखिबा लई हाइबा खंगमा ngamlami नुपा अदुदा फुबा चैबसु तौखिबा लेरमी थौदोक असी लैकाइगी मियामनासु खंगनरमी नुपा मचा अदुना साउरदुना ज्योति प्रसाद नंबो लेनमा थारोय अइना कैदरोकी येंगो हाइरमकी हारिबा अदु खंगबदगी पुलिसना नुपा मचा अदु कनानो हाइना थेगलमी लैकाई अदुगी रिसबकी ममानबा माइबावकी युमदा तोइना लाकपा तौरमी असुमना पुलिस नुपा असी कनानो हाइबा खंगलमी महाक अदुदी धनंजय यादव सिंहनी चहीना कुन कुमाथोइमुक ओइरमगनी महाना गांधीनगरदा लैबनी महाना लेरिबा मफम अदुदगी ज्योति प्रसादना लेरिबा युम अदुगा किलोमीटर 3 मखाई लापनरिबनी अदुगा नुपा मचा असी हाना सरपंच ओइरमबा नयन सिंहगी मचा नुपानी नयन सिंह असी गुंदा गुमना लैबा मियोय अमनी मागी मथक्ता हानादगी 302 की केस चेनदुना लेरिबनी महाक असी क्रिमिनल बैकग्राउंड की मियोय अमसु ओइरमी महागी मचा नुपाना मिया ममांगदा ज्योति प्रसाद लेनमा थारोय कैदरोकी येंगो हाइरम अदुना पुलिसना नयन सिंहगी मचा नुपा धनंजयदा चिंगनरमी असमना पुलिसना धनंजय एलाइस डीजे की युमदा चलमी मतम अदुदा धनंजयदी लेरमकिदे पुलिसना धनंजय लेरमदबदगी मखोगी इमुंगी मियोय ओइना पुलिस स्टेशनदा पुरकलमी इमुंगी मियोयना हाइरकपदा मखोगी मचानुपा असी अयुक्की पुंग 3 मखाई अदवाइदा ममानबगी गाड़ी थौदुना चखिरमी पुंग खरगी मतुंगदा गाड़ी अदु पिरमलगा युमदगी बाइक लौदुना अमुक चखिबनी मखोइना मोबाइल कॉल तब मतमदा स्विच ऑफ लेरमकी मखोइसु कदाइदा चखिबगी हाइबा खंगमंगमलमदे ज्योति प्रसाद की मपाना हाइरकपदा महाकना वाशरूम चंगनबा थोरकपदा महाकी मसुनुपीना अयुक्की पुंग 3 मखाई अदवाइदा मखोइगी हुई अदुबु पुदुना वॉकिंग चटपा उरमगी हाइरमी मतम अदुदा मपुसु अंगकपा अमदी फावरमी हाइबा मतम असी इंथमथागी इंगलबा अयुक्की मतमदनी मागी मपु खक नतना लेकाई मियोय खरनसु उरमकी ngahak leirwa matung nupi macha asina yumda changkibani मखोई मथक्ता रेंद लेबा मियोयना हाइरकपदा अयुक्की पुंग 3 मखाई 5 मखाई अदवाइदा करिगमा मखोल तारमकी मखोइना ज्योति प्रसाद होइगी इमुंगना अमुक खन्नबा ओइरमगनी खंदुना लैखिबनी मखोइना मरक मरकता मखोई मतै मनाव खन्नदुना अदुम तौरमकी असुमना मखोइना हानागुमना तौबा ओइरमगनी खंदुना याम हेने खंजुलुदबनी अदुगी मतुंगदा लेकाई मियोयसिंगनासु येंगलमी अदुगी मतमदा मखोइगी मचानुपीना अयुक्की पुंग 5 दगिना 3 फावगी मनुंगदा मखोइगी हुई अदुबु पुदुना थोरकलमी हाइबा असी अनिरक सुबा मतमदनी लेकाई मियोय खरना मखोइगी युमदा करी तौनबा यावबगे मखोल तारिबसी हंगमदा मचानुपी अदुना महाकी मपाना यु थलकलगा ममादा खनबा हौबगिनी हाइरमकी लेकाई मियोयसिंगनासु मखोइना खनरिबा अदु तानिंगदबदगी मचानुपी असिना मपानदा थोरकपा ओरंगनी हाइना खनरमी मचानुपी असी अयुक्की पुंग 3 फावबदी युमदा लेरमी अदुगी मतुंगदा मफम खंगदना मांगखिबनी महाक मसा मथंदा मांगखिबरा नत्रगना गनागुंबा खरना फाखिबरा हाइबा असिनी पुलिसना अतोपा लंबीदा थमलिबा सीसीटीवी फुटेज सिंग येंगबा मतमदसु धनंजय अमदी अतोपा चिंगनबा याबा मियोय कना अमता उरमखिदे करंबा मियोयना करंबा मफमदगी लाक्लगा थबक असिबु तौरिबनो हाइना खनरमी अदुगा मखोगी यम चटपा याबा लंबी असी मेन रोड नतबा गली फावरगा चटपा याबा लंबीसु लेरमी हाइरिबा गली सिंग असिदा सीसीटीवी कैमरा थम्बा नति ज्योति प्रसाद शर्मा हालिबा असिना गलीगी लंबी अदुदा लाक्लगा ज्योतिबु हाटपा ओइरंगनी हाइना खलमी अदुबा मियोय असी कनाना ओइरंगदगी हाइबा असिनी थौदोक असी धनंजयना तौरिब्रा नत्रगना अतोपा मियोयना तौबा ओइरंगदरा हाइना मखाताना थिजिलमी असमना थिजिनबदा ज्योति प्रसाद की युमदा नोटबुक रजिस्टर अमा फंगलमी मदुदा मखोइगी मचानुपीना असमना इरमी मखोइगी ममा मपाना माबु ओटपनैबा तौई अदुगा महाकी मपाना महाकु नत्तबा मिडियेंग येंगी मदुदसु महाकी ममाना करिसु हाइदे मरम असिना महाना युम असिदा मखाताना लेबा ngamnaroy महाना युम असि थादोक्तुना चलनी महाकु कना अमतना थिरक्तनबा हाइरमी मचानुपीना महाकी मपाबु चावरबा मराल सिरमलिबनी असुमना मखाताना हाइरमलिबा असिना कयाम चुम्बनो हाइना थिगतपदि लेप्त्रिबनी लैरिबा सिचुएशन असिना पुलिसना चिंगनबा अमा फावरमी मदुदी नुपी मचा असिसु धनंजयगा पुन्ना चलमगदरा हाइना चिंगनबा लेरमी हाइबदी धनंजयजु होजिक मफम खंगदना लैरिबनी हाना ममांगदसु नुपी असिगा धनंजयगा उनबा लेकाइगी म्यूसिंग अमदी रिसोकी ममानबना उहौबा लैरिबनी असुमना पुलिसना धनंजयगी मरी मता खंगना चानबा ममानबसिंगी मोबाइल नंबर लोइनमक सर्वेलेंसदा हाबलमी नोमा नत्रगा नोमदी हारिबा म्यूसिंग असिदा सोइदना पाउ फारकनी हाइबा पुलिसना खंगलमी अदुगी मतुंगदा धनंजय अमदी नुपी अदुगी कॉल डिटेल्स अमदी अदै टेक्निकल की ओइबा खंगदोकपा हौरमी मदुदा धनंजयगा कॉल द वरी सानबगी डिटेल्स खंगमंगलमकी अदुगा जोइतीगी मचानुपीना थोदोक थोक्त्रिङैगी पुंग 24 वालिङै ममांगदा फोन अदु स्विच ऑफ तौरमकी
ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯅꯁꯨ ꯆꯤꯡꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯄꯨꯂꯤꯁꯅ ꯙꯅꯟꯖꯦꯗ ꯆꯤꯡꯅꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯀꯤ ꯇꯤꯝ 5ꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯁꯥꯏꯕꯔ ꯁꯦꯜꯁꯨ ꯑꯦꯛꯇꯤꯚꯇ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ 17 ꯗꯤꯁꯦꯝꯕꯔꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯙꯅꯟꯖयꯒꯤ ꯃꯃꯥꯟꯅꯕꯒꯤ ꯐꯣꯟꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯗꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯜ ꯑꯗꯨ ꯙꯅꯟꯖयꯅ ꯇꯧꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯒꯤ ꯃꯥꯅ ꯐꯣꯟ ꯑꯗꯨ ꯋꯥꯏꯔꯒ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅꯗꯤ ꯙꯅꯟꯖयꯅ ꯀꯣꯜ ꯇꯧꯔꯛꯄ ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯔꯠꯂꯥꯝꯗ ꯂꯩꯕ ꯎꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯣꯔ ꯄꯨꯂꯤꯁꯅ ꯔꯠꯂꯥꯝ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯙꯅꯟꯖय ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣꯁꯨ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯠꯂꯥꯝꯗꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤꯡꯗ ꯂꯝꯕꯤ ꯊꯠꯇꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯙꯅꯟꯖय ꯑꯃꯗꯤ ꯖꯣꯏꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯣꯇꯦꯜꯗ ꯂꯩꯔꯕꯁꯨ ꯇꯤꯚꯤ ꯄꯥꯎ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯔꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯕꯥꯏꯛ ꯊꯧꯗꯨꯅ ꯔꯠꯂꯥꯝꯒꯤ ꯕꯣर्डर ꯂꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯔꯥꯖꯁꯊꯥꯟꯗ ꯆꯠꯅꯕ ꯂꯥꯛꯄꯗ ꯄꯨꯂꯤꯁꯅ ꯃꯦꯟꯁꯣꯔ ꯅꯤꯃꯦꯁꯇ ꯐꯥꯈꯤꯔꯝꯃꯤ꯫ 17-18ꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯦꯔꯣꯗ꯭ꯔꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯙꯅꯟꯖय ꯌꯥꯗꯕ ꯑꯦꯂꯥꯏꯁ ꯗꯤꯖꯦ ꯑꯁꯤ ꯒꯥꯟꯙꯤꯅꯒꯔꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯈꯪꯅꯕ ꯃꯔꯨꯞ ꯑꯃ ꯖꯣꯏꯇꯤ ꯄ꯭ꯔꯁꯥꯗꯀꯤ ꯀꯣꯂꯣꯅꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯣꯏꯅ ꯆꯠꯄ ꯇꯧꯔꯝꯃꯤ꯫ ꯖꯣꯏꯇꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯗꯨꯀꯥꯟꯗ ꯄꯣꯠꯆꯩ ꯂꯩꯕ ꯊꯣꯛꯄ ꯃꯇꯝꯗ ꯙꯅꯟꯖयꯒ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯋꯥꯔꯤ ꯁꯥꯅꯕ, ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯕ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯦꯠ ꯀꯌꯥ ꯑꯃ ꯇꯧꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯡꯗꯤ ꯗꯦꯍꯔꯥꯗꯨꯟꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯆꯤꯟꯕ ꯑꯗꯨꯅ ꯌꯦꯡꯁꯤꯟꯕꯁꯨ ꯀꯌꯥ ꯁꯪꯂꯝꯗꯦ꯫ ꯃꯄꯨ ꯃꯄꯣꯛꯅ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃꯗ ꯂꯩꯕ, ꯑꯗꯨꯒ ꯃꯃꯥꯅꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯗꯨꯅ ꯀꯌꯥ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯕ, ꯎꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯣꯏꯇꯤ ꯄ꯭ꯔꯁꯥꯗꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ, ꯑꯐꯕ, ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯊꯕꯛ ꯇꯧꯍꯟꯅꯤꯡꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯆꯍꯤ 14 ꯈꯛ ꯉꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤꯗꯃꯛ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯂꯩꯕꯤꯗꯨꯅ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯈꯜꯗꯗꯤ ꯐꯣꯟ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯤꯖꯤꯟꯅꯒꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯝꯃꯤ꯫ ꯗꯨꯀꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯖꯣꯏꯇꯤ ꯄ꯭ꯔꯁꯥꯗꯅ ꯅꯣꯡꯃ ꯀꯩꯊꯦꯜ ꯃꯌꯥꯏꯗ ꯄꯤꯖ꯭ꯖꯥꯒꯤ ꯗꯨꯀꯥꯟ ꯊꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯖ꯭ꯖꯥꯒꯤ ꯗꯨꯀꯥꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯤꯔꯝꯕ ꯃꯇꯝ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯗꯨꯀꯥꯟꯁꯨ ꯑꯌꯥꯝꯕꯅ ꯊꯣꯡ ꯂꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯇꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯗꯤ ꯄꯤꯖ꯭ꯖꯥ ꯆꯥꯅꯤꯡꯕꯒꯤ ꯃꯄꯥꯅ ꯄꯤꯖ꯭ꯖꯥ ꯂꯩꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯄꯤꯖ꯭ꯖꯥ ꯁꯦꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯕꯨꯡꯁꯤꯡꯅ ꯙꯅꯟꯖयꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯗ ꯇꯝꯕꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯉꯥꯡꯂꯝꯃꯤ, ꯆꯩꯔꯝꯃꯤ, ꯑꯗꯨꯒ ꯙꯅꯟꯖयꯗꯁꯨ ꯂꯥꯞꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯔꯤꯁꯞꯇꯁꯨ ꯃꯆꯥꯅꯨꯄꯤꯅ ꯙꯅꯟꯖयꯒ ꯎꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯂꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯗꯨꯀꯥꯟꯗ ꯆꯠꯍꯜꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯃꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯄꯥꯅ ꯊꯤꯜꯂꯝꯃꯤ꯫ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯗꯒꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯆꯥꯅꯨꯄꯤꯅꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯀ꯭ꯂꯥꯁ 9ꯗꯁꯨ 82% ꯂꯧꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯜꯂꯒ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯙꯅꯟꯖयꯒ ꯂꯣꯟꯅ ꯎꯅꯕ, ꯋꯥꯔꯤ ꯁꯥꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯣꯟꯗ ꯄꯥꯏꯗꯨꯅ ꯂꯩ, ꯃꯦꯀꯞ ꯇꯧꯗꯨꯅ ꯑꯀꯦ ꯑꯃꯧ ꯇꯧꯗꯨꯅ ꯂꯩ꯫ ꯃꯃꯥ ꯃꯄꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕ ꯄꯥꯝꯂꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯙꯅꯟꯖयꯒ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯅꯨꯃꯤꯠ 2ꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯕꯗꯒꯤ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤꯉꯩꯗ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯙꯅꯟꯖयꯗ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯂꯨꯕ ꯁꯤꯆꯨꯌꯦꯁꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ
थाजबा पीनरमी असुमना मखोइना फोन कॉल तौनदुना प्लान तौरमी मखोइना फोनदगी थीबा याबा थीरमी हौजिगी मतमदा फोनदा फंगदबा करिसु लेते असुमना मखोइना थबक असि तौद्रिङैकी निमिट निनी वाटलिङैदा नुपी मचागी फोन असि स्विच ऑफ तौसिल्लमी अदुगी मतुंग मखोइ अनिना तुमिन्ना मफम अमदा चतुना लोतुना लैनबगी वखल खनरमी अदुबु नुपीगी मपा असि पुलिसता थबक तौरिबनी मरम असिना मखोइना लोलबसु इंदोरगी पुलिस मखैना थीरक्तुना मखोइबु याम लाइना थितोपा ngamgani khalamki adugi matungda makhoi anina unaba yararoi lapnaragani khanbadagi machanupi na makhoi mama mapabu punsi chupagi oina makhoi gi lambi dagi lothokhinaba hairambani makhoi gi plan gi matung ina Dhananjay na medical store da tumningnabagi hidak leinaba hairami adubu pharmacy gi mioina doctor gi prescription yauduna hidak piramkhide nupi aduna magi phone switch off tawkhro matung magi mama gi phone dagi Dhananjay ga wari sanaba loiraga call history adu kakthalami Mamagi phone dasu WhatsApp connect oirami WhatsApp dasu chat taunaba loirba matung dasu chat sing adubo delete amuk tawrami tumning nabagi hidak laiba matamda pharmacy na pidaba adu joyti gi machanupi da haiba matamda adu ada khangdi nangna ngamnaba tawraga leirakadabani hairami asumna Dhananjay nasu upay ama tawduna hidak leirba matung 16 December da pirami adubu hairiba hidak adu tumning nabagi hidak asengbra natragana sengdabra haiba adudi khanglamde Numit aduda Joyti Prasana amu yu ngaroga laklami machanupina makoina khanaramba plan adu ngasi tawragi haina khalami ngasai mamangda mapana khut thakiba matam aduda makoigi CCTV camera du off tawkhrabani machanupina mama mapagi damak tongana insang thonglami aduga insang aduda tumningnaba tablet tarani thoi hapsilami numit asi mahaki mabungsu makoigi mapu hoida tumba chakhirami chak chaba lorba matung magi ka da changduna tumnakhre mamaga machanupiga puna tuminnabani aduga mapana tonganba ka amada tummani mamana tumthakiba ngaiduna machanupina hogalaga magi firol sing adu pack tawrami achumna ayu anganba pung 3:30 adwaida Dhananjay bu call tawduna kawrami Dhananjay na magi mamanabagi kari waiduna pungkhai amagi manungda laklami machanupina ayuki pung 3:30 adwaida makogi hui adubu puthoktuna laikagi myoising tumnaribra hogotnarabra haina yengba thorakhibani matam aduda laikagi myoi khara amadi mahaki mapuna uramkhibani machanupina hui buduna walking chatpa matamda makogi thong adu hangdoktuna thamlami Dhananjay na irailaina yum adugi manungda changba yanaba Dhananjay na thodok thoktringagi nongnini watlingaida lupa 500 piba thangol leiraga thamlambani asumna Dhananjay na yum aduda changlakpa matamda ahanma kada nilam tumdana leirami Dhananjay na nilamgi hakchangda mafam kaya thokna thangona lenba horami matam aduda nilamsu mikap thoraktuna law khongba horami Thangnana tumliba magi nupa Joyti na lawbagi makhol tabadigi yengba changlakhlami leiramliba phibam adu ubada Joyti Prasana su makhoibu kanjanaba honarami aduba makhoina haujikta tumubadagi hawalakpa oibana makhoida thauna leiramkhide asumna Dhananjay na amuk Joyti Prasad Sharmada landakhibani matam aduda machanupi su hui adubu puduna makhagi keta pullaga mathakta kakhatlami aduga makhada amuk kumthaduna hui puraga mapanda thoraklami makhoina muknabada law khong tawkiba aduna laikai myoisingna taramgadra haina check tawba thorakhibani matam aduda laikai myoi kharasu hogotnarami mangonda kaidoba yaurabagi hainasu hanglakhibani matam aduda machanupina mamaga mapaga khatnabagi masu mapanda thorakpani haina khungki makhoina mama mapa adubu mapam amada hundoknaba plan tawrambani adubu nongalakpa laikai miloina hogotnarakpa aduna maram oraga makhoina yumda adum thamlamlaga mamagi sanalupa sel khara puduna Gandhinagar da Dhananjay gi mamanabagi gari tongduna chatkhibani Dhananjay na mamanabagi gari pithoklamlaga magi bike da Vijaynagar da amuk chatlami Vijaynagar da makhoina breakfast tawrami adugi matungda Ratlam fauraga Rajasthan da chatnabagi plan tawrambani makhoina Rajasthan da thabak ama thiraga mafam aduda punsigi oina leinaba khalamki Dhananjay na magi phone adu thugaiduna langthoklami aduga makhoina sinagiba thangol sing aduna super corridor da langthokki makhoina yumdagi chenthorактringaida Dhananjay na nupida chithi ama ihenkibani mahagi mapana mangondana tabali chat tawi aduga mamana su maduda mateng pangi haiduna ihalamki chithi aduna police na thibada chamamnaba ama oigadoribani maduna maram oiraga Dhananjay da su chingnaba leiruidoribani adubu police na di haiba adu makhoida na thainaba tawbani haiba khanglamki
ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯆꯤꯊꯤ ꯑꯃꯒ ꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯗꯁꯨ ꯆꯦꯟꯅꯩ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯍꯦꯛꯇꯗ ꯃꯈꯣꯏꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯊꯤ ꯑꯗꯨꯗ ꯏꯔꯝꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯕ ꯃꯇꯨꯡ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯍꯥꯞꯂꯝꯃꯤ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯥꯔꯝꯕꯅꯤ ꯆꯤꯊꯤ ꯑꯗꯨ ꯐꯪꯂꯒ ꯀꯦꯁ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯥꯌꯣꯜ ꯑꯃꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕ ꯈꯟꯗꯨꯅ ꯊꯥꯈꯤꯕ ꯆꯤꯊꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯆꯤꯊꯤ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯌꯦꯡꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯕꯦꯛꯇꯒꯤ ꯑꯔꯨꯞꯄ ꯁꯅꯥ ꯀꯦꯁ ꯑꯣꯏꯅ ꯂꯨꯄꯥ ₹1,18,000 ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯕꯦꯛ ꯑꯗꯨꯗ ꯆꯤꯊꯤ ꯑꯃꯒ ꯌꯥꯎꯔꯝꯃꯤ ꯆꯤꯊꯤ ꯑꯗꯨꯗꯤ ꯙꯅꯟꯖꯌꯗ ꯏꯕ ꯆꯤꯊꯤ ꯑꯃꯅꯤ ꯆꯤꯊꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯙꯅꯟꯖꯌꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯃꯤꯅꯤꯠ 5 ꯈꯛ ꯎꯅꯔꯕꯁꯨ ꯃꯤꯅꯤꯠ 5 ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯇꯝ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯃꯇꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯅꯪꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯠꯊꯣꯛꯂꯕꯅꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯒꯤꯁꯨ ꯑꯣꯏꯍꯜꯂꯣꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯍꯜꯂꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯜꯂꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯍꯜꯂꯣꯏ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯙꯅꯟꯖꯌꯗ ꯏꯕ ꯆꯤꯊꯤ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯆꯍꯤ 19ꯒꯤ ꯃꯈꯥ ꯑꯣꯏꯕꯗꯒꯤ ꯖꯨꯕꯦꯅꯥꯏꯜ ꯍꯣꯝꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯆꯍꯤ 19-22 ꯑꯣꯏꯕꯅ ꯃꯍꯥꯛꯇꯤ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯖꯨꯕꯦꯅꯥꯏꯜ ꯍꯣꯝꯗꯒꯤ ꯊꯣꯔꯛꯂꯝꯕ ꯌꯥꯏ ꯖꯨꯕꯦꯅꯥꯏꯜ ꯍꯣꯝꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯊꯝꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯙꯅꯟꯖꯌꯗꯤ ꯖꯦꯜꯗ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯤꯕꯅꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯁꯥꯒꯨꯝꯕꯅꯤ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯝꯗ ꯃꯃꯥ ꯍꯥꯠꯈꯤꯕꯒꯤ ꯊꯣꯏꯗꯣꯛꯅ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯗꯦ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯐꯣꯟ パꯏꯍꯜꯂꯨꯕ ꯑꯗꯨꯅ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯆꯥꯅ ꯍꯥꯏꯔꯤꯈꯩ ꯃꯃꯥ ꯃꯄꯥꯅ ꯌꯥꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯊꯝꯒꯅꯨ ꯍꯥꯏꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯠꯄ ꯉꯝꯈꯤꯕ꯭ꯔꯥ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯖꯨꯕꯦꯅꯥꯏꯜ ꯍꯣꯝꯗꯒꯤ ꯊꯣꯔꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯕꯨꯡꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯂꯩꯍꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤ ꯉꯁꯤ ꯍꯧꯖꯤꯛꯃꯛꯁꯨ ꯏꯟꯗꯣꯔ ꯁꯦꯁꯟ ꯀꯣꯔꯠꯇ ꯇ꯭ꯔꯥꯏꯌꯦꯜ ꯃꯈꯥ ꯆꯠꯊꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ